Hello ma'am, ngasi video sidi daily vlog oiduni aina suma yukta tawzaba thabak ama do ai namsin baza bangai ti sum namaga video se hapcherake ado ma'am ai video se makatana sumo charake ma'am ayuki waisetba white table or matung ese lujathore ado luza lor benina mai se yangna cream ta shalo dragri am try wa shalak bane ba winter oi bane ko atona ai cream se sa shalo bane Ma'am irreversible orbinina ing suyam inge hazukti yam su engjallabanina ko adona nga ha isa hitar yaira lairineba Ma'am ai huse light up kanabaki face chalini ado light up sukathorake ing bana sulore ma'am ai huse light up katpa sulore bako ado video se namninga laitrabanina sumai sum katpagi oina uchara abani Ma'am ai hausi pabung se fazana amta sitna na lotion kike hausi se ingmana sulore bani hana dagi kara hena ingzala abani bakwa lohiram dai ki ko adona phaisup kase ama ani kana ka suppa kase lumdre bakwa phaisup se ahum lo laga oina sup chare ba khoiti ingmani na hing daga yam ingzalak pado admai oire bakwa do phaisup se mo sup san ki Ma'am pabung lotion ba loire light up kat paso loire to sik cha tha ani to za option ke yam ingi is ama video da yaw ning tu din moza lam pi ro ne kan hai ri da lo cha ri ma yaw bi da ri nga hai pe khong lum ba di sa loi sa ga di ai do Ma'am hause nupa su kana thabak chattage loishalli do ma Ma'am ai cha thaki ge ngasi dia cha po yon salak trainer ngai de yung ta cha pot phong sa ba ta ho do ado yon ma'am lai ko do no so haw tan ko to ngasi de lak tre kadai sha ta cha khrab no khangte Hajik cha thak loiraga chak thongdorani ngasi di chanupe thongdegi final exam ne ko ngasi ahoba numit ne ba pung 10:30 dei ni Ma'am ai sak thong ka ke Ma'am ai hose sak thong ba hosara ke Mamana hezang semtok pirambe man thong to ni banga sise ado ai hause hezang se chamthok ge to bani
ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯃꯌꯥꯟ ꯁꯣꯛ ꯇꯧꯅꯕꯀꯣ ꯇꯤꯜꯍꯧ ꯈꯔ ꯁꯣꯏꯔꯒꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤꯁꯤꯒꯀꯣ ꯁꯣꯛ ꯇꯧꯅꯕꯒꯤ ꯃꯌꯥꯝ ꯑꯩ ꯈꯥꯡ ꯊꯥꯡꯒꯠꯆꯔꯦ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯉꯥꯔꯤꯁꯤꯁꯨ ꯈꯔ ꯉꯧꯁꯟꯗꯣꯏꯅꯦ ꯍꯥꯎꯅꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯦ ꯐꯩꯖꯥꯁꯤꯅ ꯃꯦꯠꯅꯕꯅꯦ ꯑꯥꯂꯨꯒ ꯑꯗꯨꯒ ꯁꯤꯅ ꯊꯣꯡꯅꯕꯒꯤ ꯃꯌꯥꯝ ꯁꯣꯛ ꯇꯧꯕꯁꯤꯒ ꯖꯤꯔꯥꯒ ꯃꯆꯜꯒꯁꯨ ꯍꯥꯞꯄꯒ ꯉꯧꯁꯟꯖꯔꯒꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯉꯤꯉꯩꯗ ꯏꯁꯤꯡ ꯕꯣꯇꯜꯁꯤꯡꯁꯦ ꯂꯣꯏꯅ ꯌꯥꯁꯤꯜꯍꯧꯈꯤꯒꯦ ꯑꯗꯨꯒ ꯐꯤꯜꯇꯔꯁꯦ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯊꯝꯒꯦ ꯃꯌꯥꯝ ꯌꯦꯟꯁꯥꯡꯁꯦ ꯃꯆꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯈꯔ ꯃꯨꯟꯅ ꯉꯧꯈꯤꯒꯦ ꯃꯌꯥꯟꯗꯤ ꯃꯨꯟꯅ ꯉꯧꯔꯀꯥꯟꯗ ꯏꯁꯤꯡ ꯍꯥꯞꯄꯁꯤꯅ ꯍꯥꯎꯕꯅꯦꯕꯀꯣ ꯃꯌꯥꯝ ꯆꯥꯛꯇ ꯑꯥꯂꯨ ꯃꯦꯠꯅꯕꯁꯦ ꯉꯥꯟꯁꯤꯟꯈ꯭ꯔꯒꯦ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯃꯍꯤ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯑꯩꯅ ꯉꯥ ꯈꯔ ꯂꯩꯌꯦꯕꯀꯣ ꯉꯥ ꯑꯇꯥꯎꯕ ꯑꯁꯤꯁꯦ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝꯁꯤ ꯍꯩꯖꯥꯡꯗ ꯍꯥꯞꯅꯕꯒꯤ ꯐꯗꯤꯒꯣꯝꯁꯦ ꯆꯥꯝꯊꯣꯛꯈꯤꯒꯦ ꯐꯗꯤꯒꯣꯝ ꯃꯇꯝꯅꯤꯅ ꯍꯩꯖꯥꯡꯁꯨ ꯂꯣꯏ ꯍꯥꯎꯔꯦ ꯇꯤꯜꯍꯧ ꯃꯅꯥꯁꯨ ꯏꯔꯣꯝꯕ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤ ꯃꯌꯥꯝ ꯍꯩꯖꯥꯡꯁꯦ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯀꯨꯞꯁꯜꯂꯒ ꯁꯨꯃꯥꯏꯅ ꯁꯧꯍꯜꯂꯒ ꯊꯝꯃꯒꯦ ꯑꯗꯨꯒ ꯆꯥꯛꯁꯨ ꯀꯥꯝꯃꯛꯑꯦ ꯆꯥꯛꯇꯤ ꯂꯣꯏꯔꯦ ꯁꯤ ꯍꯣꯔꯦꯟ ꯆꯥꯛ ꯆꯥꯕꯗ ꯊꯛꯅꯕꯒꯤ ꯏꯁꯤꯡ ꯁꯥꯍꯟꯈꯤꯒꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯕꯣꯇꯜ ꯏꯁꯤꯡ ꯂꯣꯏ ꯌꯥꯊꯣꯛꯄ ꯂꯣꯏꯖꯔꯦ ꯑꯗꯨꯅ ꯑꯩ ꯍꯧꯖꯤꯛ ꯐꯤꯜꯇꯔꯁꯦ ꯏꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯒꯦ ꯑꯁꯤꯒꯤ ꯄꯩꯖꯥꯁꯤꯒ ꯑꯥꯂꯨꯒ ꯇꯧꯔꯒ ꯈꯔ ꯃꯦꯠꯂꯅꯤ ꯐꯗꯤꯒꯣꯝꯁꯦ ꯍꯩꯖꯥꯡꯁꯦ ꯆꯥꯏꯁꯤꯜꯂꯒꯦ ꯍꯩꯖꯥꯡ ꯊꯣꯡꯕꯁꯨ ꯂꯣꯏꯖꯔꯦ ꯃꯌꯥꯟꯁꯦ ꯌꯥꯝ ꯍꯥꯎꯕ ꯃꯇꯝꯅꯤ ꯍꯧꯖꯤꯛꯇꯤ ꯄꯣꯠ ꯆꯩ ꯂꯣꯏ ꯁꯨꯔꯕꯅꯤꯅꯀꯣ ꯃꯌꯥꯝ ꯐꯩꯖꯥꯁꯨ ꯈꯔ ꯃꯦꯠꯂꯦ ꯑꯗꯨꯒ ꯑꯥꯂꯨ ꯀꯪꯃꯦꯠꯁꯨ ꯎꯃꯣꯔꯣꯛꯀ ꯍꯥꯞꯄꯒ ꯈꯔ ꯁꯥꯅ ꯑꯃ ꯃꯦꯠꯆꯔꯦ ꯑꯩꯈꯣꯏ ꯌꯦꯟꯁꯦ ꯆꯥꯎꯕꯅ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯑꯩ ꯍꯤꯡꯒꯣꯜꯗꯒꯤ ꯐꯗꯤꯒꯣꯝ ꯈꯔ ꯍꯦꯛꯄ ꯂꯥꯛꯏꯅꯦ ꯍꯧꯖꯤꯛ ꯑꯃꯦꯠꯄꯗ ꯍꯥꯞꯅꯕꯩꯀꯣ ꯍꯩꯖꯥꯡꯗ ꯈꯔ ꯂꯩꯕꯗꯣ ꯍꯥꯞꯆꯟꯈ꯭ರೆ ꯑꯗꯨꯅ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯕꯅꯤꯅ ꯍꯩꯖꯥꯡ ꯀꯩꯀꯥ ꯍꯦꯛꯄꯁꯨ ꯌꯥꯔꯦ ꯆꯥꯛ ꯊꯣꯡꯉꯦꯗꯤ ꯍꯦꯛꯄ ꯐꯠꯇꯦꯅ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯍꯩꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯒꯠꯄꯅ ꯂꯣꯏꯔꯕꯅꯤ ꯍꯪꯒꯥꯝꯒꯁꯦ ꯆꯥꯎꯗ꯭ꯔꯥ ꯀꯣꯕꯤꯒꯁꯦ ꯐꯖꯗ꯭ꯔꯣ ꯃꯌꯥꯝ
ꯐꯗꯤꯒꯣꯝꯁꯦ ꯑꯁꯤꯒꯤ ꯃꯈꯥꯒꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯆꯥꯕꯅꯦꯕꯀꯣ ꯈꯔ ꯐꯣꯏꯈꯤꯒꯦ ꯐꯣꯏꯃꯟꯗꯅ ꯌꯥꯎꯔꯛꯇ꯭ꯔꯦ ꯃꯊꯛꯇꯗꯤ ꯌꯥꯝ ꯐꯖꯅ ꯌꯥꯎꯔꯤ ꯌꯥꯔꯦ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯗꯣꯛ ꯂꯣꯏꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯌꯥꯏꯔꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯥꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯌꯦꯟꯁꯦ ꯏꯁꯤꯡ ꯈꯔ ꯍꯩꯕꯤꯈꯤꯒꯦ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯏꯪꯕꯅꯤꯅ ꯅꯨꯡꯁꯥꯗꯀꯣ ꯅꯨꯡꯁꯥ ꯆꯥꯛꯁꯦ ꯊꯥꯡꯗꯣꯛꯑꯒ ꯆꯥꯏꯕ ꯅꯨꯡꯁꯥ ꯌꯥꯏ ꯌꯥꯏꯅ ꯑꯗꯣ ꯄꯨꯡꯁꯨ 10 ꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯆꯥꯛꯁꯦ ꯂꯩꯖꯔꯦ ꯉꯁꯤꯗꯤ ꯀꯥꯡꯉꯧꯒ ꯑꯝꯇ ꯉꯧꯗ꯭ꯔꯦ ꯑꯃꯦꯠꯄꯤꯅ ꯂꯣꯏꯁꯜꯂꯦ ꯑꯗꯣ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯁꯤꯇꯥꯐꯣꯜꯁꯦ ꯆꯤꯅꯤꯒ ꯃꯣꯔꯣꯛꯀ ꯊꯨꯝꯒ ꯇꯧꯔꯒ ꯑꯩꯅ ꯅꯣꯏꯈꯥꯏꯔꯦ ꯑꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝꯒ ꯅꯨꯡꯁꯤꯔꯒꯀꯣ ꯍꯧꯖꯤꯛ ꯆꯥꯔꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯁ꯭ꯋꯥꯏ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯕ ꯂꯣꯏꯔꯒ ꯂꯥꯏꯛ ꯀꯃꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ